ma'am. Ako'y luhongba chatluba. Luhongba chatluba ni. Kara hayrong na bema. Luhongba chatluba ni maya. Hindi na nerva harani. Ano na hayrong? Maya friend 저라고 저렇게 luhongba gino do sa daywa singdo maya. Ato maya. Kasi ako'y ani Yara. To. Lepo nang lilik ko niya. Luhongba mayawba chatluba ni ba ma'am? Sanaan sana. Kay Gauri. Igol. Kayo na nupi ma'am do kayo no? Bidyanagor, Dokhin Bidyanagor. Dokhin Bidyanagor gi nupi. Nupa na Lanka, Lachit Nagar. Guru Bazar hang sai nei. Aduni akhoi nupa sa sigi chat to ni nupa mayumda. Chatke dauri huji. Mi zaman lo sandri ngai de akhoi na nai. Akhoi lo san loi da lai eh. Amadi yang na. Akhoi yumdagi akhoi bobo pupuna thenge na. Nang ngai ge akhoi nan ta na lai eh. Kanam lo sandri. Ma'am, aiki chandan se ai sana namjagani hita na ko ma'am maigano kuira matungda chandan namba phajana heite ma ko thinda je heitra su dum namjalle ma'am loine namna banina ai heita bai su sana dum namjalle mama da so ina video nambi hiba habdi reels thagata bai na ko adunan ay mana kana post tawdana Ay namu sonday na Bor mayumdagi thokle huji gari tonge mau yumda chatnabagi akhoi ahumna inaupiga aiga maningda tonge aduga akhoi mama hoina mamangda aduga aigi bor jatra haure asi maugi yum yau mate maugi yum yodringaida thangnaba yumda rest lawbagi oina ngahak changaga rest tawbaduneba ko yo ngahak phammi
하이제라가니. 까나래 너 장살로. 너 장살로. 범만 봐 이러는 거.